BJP amasung Congress na WESIA region ase geopolitics ke mingda Loilam Leingak Sandoktuna region asigi resource Pumnamak Louthoknaba Hotnari haina lona thingkhraba lalhoulup United Liberation Front of Asom-Independent ULFA I Supreme Council ki Chairman General Paresh Asom na phongdorakli wafam ase ULFA I ki nifuga manga suba foundation day ka mari lainana General Paresh Asom na khudek piraduna thadorokpa channel amana mahakna phongdokhibane Foundation Day asiga mari lainana ULFA I gi luchingba officer Kader Singh Amadi Asom gi miyamda paujal piraduna General Paresh Asom na channel aduna hai Indian National Congress na luchingduna Sandoktuna Loilam Leingak na WESIA gi miyam ase politics ke mingda manadaba miding yanglambagi mathakta region asida fangba mamal yamlaba natural resource kaya lawthoklaga lakhe chawkhat thaurangi mingda region asidagi natural resources kaya lawthoklaga miyamda utchaikhe Indian National Congress na chatharakiba thabak thauram sing asidagi BJP na amuk hena sathiba moongda thabak kaya amuk tawrakhe ningsing bathoktraba matamdagi WESIA region da khunda leita duna leiraklaba yellow furup singi nat chanabi amasung puwari kaya bu hindu yonggi wakhalona mahut sinaba honarakli thawong asi kaidonungda mai pakhaloi India na khangdatabadi Pikera chawkena masagi puwari mayak sengna leiba region asigi ning tamba kaidonungda atopa lining lashwengi mingda pithokloi aroi bada cherol asina lakliba bihu festival amasung tholgiri new year ga mari lainana asomgi miyamda General Paresh Asomna makha tana kya pawjul pirakli